Lakhipuronline putoksaba yung bitang mga sagol sa miniti Khomjinba Pao tabirasi. Ahanbada maruwal Pao. Rajya gi tongan-tongan mo mapansingda nung chuba khara hantagrapasu assam gi jawgi phibamdi hojiksu runa leiri. None jila da chingling khairakpana maram oiraga National Highway number 33 Imphal Jiribam lambi phaunadre. Ima sanatuna laikidabada makhatana awama phungdoknarakle. APCC की प्रेसिडेंट गौरव गोगोई निमिनिमी की बराक तंपाक की खोंगसक्ता सिलचर दा तुंगलक्रे मणिपुर दा थबक सुबा चक्किबा असम की माइबम सोमोर कांगपोकपीदगी यामना थीना पुबिरक्ले अमसुंग मणिपुर की तोगान बा मियोइसिंगदा इंटरनेशनल अवार्ड खुसिनक्रे हौजिक मपुंगोइबा पाउ ताबिरसे ngasi June gitang mga malam gi akoibagi tibong ngakpa numit World Environment Day ne hiramasi gi matangda liyamda khanghana na pamati akoibagi tibong ngak senabagi matangda United Nations na lising mga chamapan humudra ni thoda Stockholm Conference sa lautok kibagi matungina lising mga chamapan humudra humudagi hauduna chahi kutingi nimidasi pangthokna lakhe Karani asida rajya ki tongan-tongan mo mapumsingda nong chuba khara hantarabasu Assamda ising ichaw gi tibam hojik suluna leiri ichaw asina maram oiraga rajya gi jila kunni yoi lakh taruk henbada hojiksu awaba mayoknare khungang lising amanga chamri gi marpumapan gi lawfamsing hojiksu ising tungduna leiri Barak Tampak ki jila ahumgi ising ichaw gi tibam khara phakalagli adubo Sri Bhumi amadi Hailakandi jila cachar jila lambi phauna bangamdana leiri cachar jila gi kategora borkhola udarbon sonai sadar revenue circle gi khungang kaya marom hojiksu ising tonjimuna leiri Assam cabinet na Dima Asau jila gi lambi mangabo National Highway da onthokna na bawari plaure kilometer 183 sangba lambi manga asi National Highway da onthokpa gi thabak isau gi tibam khara safaraba matungda hogani hairi ngarang Dispur da pangthokkiba cabinet mifamgi matungda Mukhyamantri Dr. Himanta Biswa Sarmana wafam asi phongdokkibani masigi damak lupa crore 3,950 manga approve tawkhre masigi chada marfudi kendra na sadin tawgani hairi nong leptana chubana maram oiraga None jila gi mafam amada chingling khairakpana maram oiraga National Highway number 33 Imphal Jiribam lambi phaunadre thawdogasi ngarang ningthilda thokibani hairi masina maram oiraga lambida gari kaya maram panduna leire amaromda None jila gi Kambirol khunda ngarang Jiribamdagi Imphal tamna chatkiba thawpuba gari ama lokhada tasingkhre hairi Miyamgi ima sanathona laikidabada hingla mairapaibi amadi Gargarbon Development Committee na tungaitaba phongdokre ngarang Gargarbon Bulopsara Community Hall da Khambaton Singha Manipur amadi Assam lengaki awardee All India Cyclist Laisram Ranji ex-AP member President Mairapaibi K Takhelei Maija asina chingma miyoisingna dais da phamki thoramda minute ama tumina leptuna mapugi mafamda thawniminakhi ima sanathoina Manipuri khunai asigi damak tawirama thabak thoramsing singtharaduna ifamda sarukjakibasingna wapong thambiki no mahakase akoigi Meitei society ni tamakta jamna initiate lawdana masamak na chatna thabak jarawwa ima amani loyan na ngasi sanakoigi legidaba matangsiga sonjinga da nuaya signal nuaya anaga hajna ngasi akoi ngaga mayakatuna isipungan kasi All Assam Manipuri Mairapaibi Apunbalup Ampal gi President Obirambi Ima Imunda Mongbi Sanathona laikidabada Amsuna Dugaitaba phongdorakle Amsu Central Committee gi President na thadorokpa cherolamata hai Ima Sanathoyasi Mitei Khunai asigi chakot thorom kayada maipuna na saruk jakibini Assam da tariba Mitei singkhakta natana Manipur amadi Tripura gi Mitei miyamnasu ikai khumnajariba Ima amani Ima Sanathona laikidaba si Mitei Khunai asigi achoupa mangjaba amani hairaduna Mahakna Mitei Khunai asigi damuk pangthokpirama thodang kaya adu
Amsuna matam chuppada ningchingduna leihoragani haina Amsugi cherol asida phongdorakle Banbajai Ima Iwudamongbi Sanathoi Devi Masagi Mayum Khasar Joypur Part 2 da Jungitang anida leikidabani Assam Pradesh Congress Committee gi Nauna Khalaba President Gaurav Gogoina ahanba oina silchar gi khongsatta lakhibada garang yamkhraba Congress ki worker sing amadi luchingba kayana mahakpo silchar airport ta taram nokre Congress luchingba Dr. Magom Santi Kumar su mitei khudei huktuna Gaurav Gogoi bo taram nokre Gaurav Gogoina asakanti khuramlaba matung borkhola amadi kategora gi isauna awa ana nangduna relief camp ta leiba miyoi singa acha thaki polum kaya jentokhi Dr. Magom Santi Kumar na Silchar Circuit House da Gaurav Gogoi da tongana unaduna party gi mapangal kangkhan ananabagi matangda wapum kaya khanake hairi Sri Gogoi na Sibari Road ki sinking zone chapuna yenglaba matung Borkhola gi Chatrapur Ganil Gram amadi Kategora gi Siddeswar da Chawgi Phim yengsinki mahaki khongchar asida AICC gi General Secretary Prithviraj Sathe sarujaki 4 তাৰিখে বানপানী খবৰ ল'বলৈ আমাৰ प्रदेश कांग्रेस का टीम सिलचर आहिबो तो वही आज हम किया है हमारा AICC सेक्रेटरी पृथ्वीराज साठे जी भी हमारे साथ आए हैं तो हम 2 दिन का हमारा प्रोग्राम है टूर प्रोग्राम है और बाढ़ में बानपानी जी মানুহৰ সমস্যা হৈছে আমি এইখিনি আমি খবৰ ল'বলৈ আহিছোঁ মানুহৰ বুজ ল'বলৈ আহিছোঁ আৰু নিজৰ ফালৰ পৰা অলপ আমি সহায় আগবঢ়াবলৈ আহিছোঁ Kasargi Jilla Magistrate Mridul Yadavna Lakliba Jungitang Nipan Pangthokpadoriba APSC gi Combined Competitive Preliminary Exam ni tamak wapum khara phongdorakle Parikha asigi tamak chechil thawang lokhopoina Bharatiya Nagarik Sariksha Sanhita 1992 gi Section 3 gi makhada atingba khara thamjinkhre Parikha asi Kasar College GC College amadi Government Girls School da pangthokani athingba asigi matungina Parikha Kendra gi meter chama gi manungda mi punba Parikha Center da mobile phone calculator bluetooth kalonana atai electronic device pumnamak pusinbada athingba thamkhre Parikha Center gi apoibada loudspeaker sizinaba amadi sound system sizinabada so athingba thamkhre Negi tang kuntarukta silchar dagi Imphal tamna thabak subo yaugani haiduna chatkiba Assam gi Sribhumi Jilla dagi Maibam Somor chahi 13 suruba miyoi amabu Kangpokpi district ki Kotland Khun Manatta thamthina phubilakpadagi Rims Hospital da surgery ward ta layingduna leiri Thodok asigi matangda ngarang Maibam Somor na hai mahak me thagi tang kuntarukta yumdagi koraki Imphal romda cruiser gari amada passenger tarani thega punna thorakpani Thodokasi Kotland Jauropada miyoi khara thorakpuna chechang chektauki passenger tarama thoi adudi nan manipuri oibana loinamak thadoki aduga mahakpuna meitei ni haina khangbadagi mai mit khongkhut punsinduna yamna thina phubibadagi mahak wanthaki matungda gyan tarakpada mahak Kotland gi Assam Rifles ki hospital da leramkibani hairi matungda Rims Hospital da transfer tawrakibani Maibam Somor gi masada thina phubagi mahaki khut khong amadi tongan mafam singda sokpagi da uba pangki haina Jiri News Network tagi thongba paw sina hairi lakal tangkin dan sandari putra makai bataruk makai juga kejang mucito cito juga agi cipsa to mana मैम अपन मित्रान को जब मोदी था तो करे एमदा मामित पुंजले मंगो पुंजले पो कोन तो रे नाला को पुंज पो न चला को पो को ना ये वादा रे रे का ने यार में को ना पड़त ना मो जेम को तो ना वो जे मो जे पड़ को मो जे लाइन कंपनी लाइन पो न करें को दे ए मो न पो कोन तो ए वादा ले करें ले करे ले मो Pesa ngaku na produk na lain na itu produk jadi kadang dia jeng kono tahu mana dia mana lah, angkat lagi mana dia jadi kita dulu. Jadi dulu ni ada kita kami. Jiribam gi DC na luchingduna ichauna awaban ng labasin ng sinkre Jiribam gi DC Krishna Kumar IAS na luchingduna SP Jiribam Sheikh Muhammad Jaid Zakir IPS amadi Commandant CRPF 20 Battalion gi Commandant yauna ising chauna soklaba Borobegra subdivision gi khunsing amadi hojik semkaniba JT Road ki lambi da chatune yengsinkre yengsin kongchat atuda Sotobegra Khasya Punji
Sutobekra Bengali, Bhutan Khal, Borobekra, Jatrapura Madi, Dola Khal, Chinglekay na Chatane Sinki. DC Kristo Kumarna, Kunja Singawari Sanaki Amadi, Tangay Padana Changbaya the Polam Sing Sukusinaki, Hongsada Sita, ADC, TH Monoranjan, CMO Jiribam, Binoy Prasad Sahu, SDC, Borobekra, M. Devananda Singh Amadi Atay, Official Singh Terjaki. Ising khara kanglak panamaram araga Jiribam di Chawna relief talayramba Singh masa masa gi jumda hanjinakre handa kharani nong leptana chuki panamaram araga Jiribam district ki khun kaya ising tumjilak panamaram araga Jiribam gi Kamranga Muslim khunda yum kundha taruk ising ichaw ayong nakhi ichaw na maram araga Kamranga government aided LP school da relief camp hangina yum kundha taruk ki biyoy janinga kundha tare yarakibadu ising khara hantarakpadagi garang masa masa gi jumda hanjinakre jahi khudingi nong khara hek chubaga kunasida ichaw thokiba si mari leidaba authority singna midieng changbiu loinana jum kaya amangata thokiba asigi compensation pinanaba mari leidaba authority singi thaujal kunja singna ngairi Dalit Sahitya Academy Manipur di Taraturuk Suba Asian Dalit Sahitya Conference Lisingani ka kunbanga Garang Vietnam gi Happy Life Green Hotel Ho Chi Minh City da pangthokpa thoromda Malem Thaki Manapirapada Manipur dagi International Life Peace Achievement Award Lisingani ka kunbanga Dr. Saugaijam Bhaba Luchin Purel Mitei Satholu Martial Art Moirangkhom Saugaijam Lekai Manipur Indo-Vietnam Friendship International Award Lisingani ka kunbanga na Hobam Chitra Devi Retired Assistant Director, Art and Culture, Manipur. Dr. Laisram Kamala Devi, Retired Biochemist, RIMS, Manipur. Namairakpom Ongbi Hemolata Lema, Amadi Ngamthong, Chingmairong. Laring Angmam Somarendra, Social Worker Jiribam, Amadi. Lord Buddha International Peace Award, Lisingani Kunmangada, Dr. Laisram Londoni Devi. Assistant Professor, Brahmapur. Asian Young Star Award, Lisingani Kunmanga, Dr. Lama Bamharit Singh, Medical, Nauremthong. Asian Excellence Award Lisingani Kunmanga, Dr. Sarada Mainam, Assistant Professor, Uripok. Pride of Vietnam Award Lisingani Kunmanga, Yungnam Mosumi, Educationist Hangmiban. Global Achievers Award Lisingani Kunmanga, Toizam Ugesari Devi, Educationalist Wangthai, Manipur. International Young Star Award Lisingani Kunmanga, Priyanka, MSc First Class Manipur. Bharat Ratna Dr. B.R. Ambedkar International Peace Award Lisingani Kunmanga, R.K. Bhuban, Professor M.U. Sagolpan, Dr. A.P.J. Abdul Kalam International Peace Award Lisingani Kunmanga, Dr. Wangkhem Indira Devi, Assistant Professor Sagolpan, Lare Lakpon Birahari, Kurai Sajorta Kusinaki, Garang Pangthokpa Thorombasida Asian Country Gi Coordinator, Thailand Gi Pisdabon Gonmai, National Secretary, Bharatiya Dalit Sahitya Academy Media Ligi, Dr. M. Mahendra Kumar Singh Amadi, Department of Chemistry, Manipur University ki Professor R.K. Bubonna, Chief Guest Oituna Amadi, Vietnam gi Saknairaba Mr. Trump Yauna, Pangthorokpa Thoromda Award Sing asi Yentokkibani. Thoromgi Sarukama Oina, Vietnam gi Amadi, Manipur gi Athoba Thobi Singhi Mapamda, Ikai Pamnaba Utpo Oina, Haikandakatamki. Nungairaba Pao Yoga acupressure amadi physiotherapy gi matingna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengana bagitamak ngasimak lengsin biragu Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym Hobi Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layengzari Mobile number 8638078821 Hairiba number asida layengba lakpagi mangwainana appointment book tobinaba khanganjari Khanganjaba ma Lakhipur West Bazar gi PHC manakta leiriba Healthcare Pharmacy da
Makal maka ana layenggi damak maming lairaba Dr. ke ana layenggadori. Arthritis, paralysis, diabetes, prostate ki problem, kidney da nung leiba amadi liver chauthokpana singbagi damakta Dr. N. Ranjit Singh MBBS DMB DSC na sagolsen khudingi nungthil gi pung amadagina numidang wairam pung 3 phawba layenggadori. Aduga diabetes ki lamda thoidokna khang hairaba general physician Dr. Rohit Tika MBBS MD na Jumsa kaisa khudingi nungthil gi pung ani dagi numidang wairam pung 3 phawba layenggadori. Adomgi khudongchaba matungina mobile number 9612167161 number asida mangjauna na booking tobina naba Lakhipur West Bazar gi PAC manakta leiriba health care pharmacy gi magi dagi khangalakli. Lakhipur online channel asibu yengbiriba singna paw asibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu. Aroibada maruoiba paw amuk hanna. Rajya ki tongan mafamsingda nong chuba khara hanthrakrabasu Assam gi jawgi phibamdi hojiksu nuna leiri. None Zilla da Chingling Khairapana Maram Oiraga, National Highway number 53, Impal Jiribam Lambi Pauna Dre. Ima Sanatuna Leki Dabada, Makatana Awama Pungok Narakle. APCC ki President Gaurav Gogoi, Nimini ki Barak Tampak ki Khomjinba Silchar da Tunglakre. Manipur da Thabak Suba Chakkiba Assam gi Maimam Somor, Kangpokpi dagi Yamna Thina Pubirakle. Amasung Manipur ki tongan ba Mioisingda International Award Kusinakre. Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare.